Pulis ta Ahenba Khutsu-Khutlai Pidanaba CoTU na Taksinkhre Kangpokpida Kukizo Kanglupki Lusingba Tribal Loop ama oiriba Committee on Tribal Unity CoTU Sadar Hills na Union Home Minister Amit Sada Manipurgi hauzik oiriba phibam asigi midyang jangbaga loina na Police personnel singda Ahenba Khutsu-Khutlai pibigan uhay na Taksinkhre Special Commando Unit ki in charge puriba MPS officer ama na Additional Director General of Police Law and Order da lamdam asigi hauzik oiriba Law and Order asi yenglaga Ahenba nong may maru pibi yuhay na taksin bagi wafam kanglak padage CoTU na Union Home Minister da khud thingzin bi yuhay na taksin ki bani hai re Special Commando Unit ki in charge puriba Manipur Police Officer T.S. Krishna Tombi Singh MPS na ADGP LO da haukiba December kontrada iba sithi amada 7.62 LMG live round lising tara Insas live round lising kun AK-47 live round masing lising tara kataret 303 rifle live round masing lising ahum amasong 51 mortar live round sama gayang kay pibi na Taksinkhre MPS officer asina Ahenba nong may maru requisition tauba masong hauzik oiriba phibam amade State Police Commando na lepta na Kukizo misam da Ahenba thawong sa thay hay na maral siriba sida nungnang ba utpagaloy na CoTU na ADGP LO Ahenba maru isu tawda na ba apil tawba ni hay re Kukizo bilesing de attack sa thabada Police Commando na Mangjil thai hai basi fong na khangnaraba wafam ni hai na CoTU na maral sire karigumba nong may marusing asi piba thoklabade masi miyam da landabada sizinnarakpa yai hai na CoTU na makha tare Pulis ka manaraga Ahenba thawong sa thaba mitay sing na tongan-tongan ba police station amasong Indian Reserve Battalion gi armory Khutsu-Khutlai thampham-dagi lawkhiba advanced weapon lising taruk amade marula kaya hauzik sumapam khangdre laibag thibadi lut tawkhraba nong may amasong nong may marusing ado amugan na lawkhanaba State Administration na thabag tawdri hai re lalhaw basing police uniform selaga maning makhatam na Imphal Valley sinba thungbada chathok kasin tawre haiba confirm tawba video amadi image kaya laire ngasi fawbada lalhaw bana police commando ga manaraga Kukizo chama ga yangkai taruk hatkre hauzik amuk Ahenba Khutsu-Khutlai pi bai basi hauzik thokle bairang asi hena phibam solak na bani hai re